Minang tabi ba pumang mapu GORBACHOV na hanong magtataram na okchari. Ngasiti mayamna kaurang na ngay na riba Redmi Note 11 series amadi hairiba series asigi phone singi matangda semjaba video adu pudun lakchari. Hairiba series asigi phone singi maraktagi phone kharasu mangjona na India da launch tawkiba laikhrabani amadi lakatoba phone singi matangda komningdaraga semjaba video si matang sida hujanaba tawjigi video asibu miyang tabi ba singna video asibu like tawsinbiramu amadi channel asibu subscribe tawdriba singnasu channel asibu subscribe tawsinbiramu masigi video si matang sida hujari video asibu loiba phawbutang miyang tabi Ngasigi video ase viewers singi maraktagi yamna toina hairiba series asigi matangda video sembirak nabagi damakta haibirak padagi semjaba video ni meng tabiriba singnasu video asibu support tobiba loinana like toksen biba amadi share tobibasu kawbigan ngasi lokhatchariba Redmi Note 11 hairiba series asida Redmi Note 11 Note 11 Pro Note 11 Pro Max amadi Note 11s loinana Note 11T na chingba phone sing uba khongbigani Hairiba series sing asigi manungdagi Note 11 hokhiba February tang 8 da India da launch tawkraba phone amani loinana atopa variant sing su yam athuba matamda India da launch tawrgani haina panariba phone sing laktani hairiba phone sing asigi manungdagi ahanbada leiba Redmi Note 11 hairiba phone asida AMOLED oiba display loinana 90Hz ki screen refresh rate 700 nits ki brightness oiba amadi phone asida Snapdragon 680 gi processor yauri adubo hairiba phone asi 4G oiba phone ni phone asida Gorilla Glass 3 gi protection 50 megapixel plus 8 plus 2 plus 2 gi quad camera na maningda duga selfie gi damaktana 13 megapixel gi selfie camera yauriba phone amani phone asida stereo speaker 5000 mAh ki battery amadi 33 watt ki fast charging da 100% asi 60 minute ki manungda charge tawba ngamba mayamna ubikraba phone amani loinana hairiba series asige manung saliba Redmi Note 11s su mayamna ubikraba phone amani hairiba phone asida su AMOLED display 90Hz screen refresh rate 700 nits ki brightness oiba MediaTek Helio G96 ki 12 nanometer da base oiba processor yauri hairiba phone asisu 4G ki phone loinana Gorilla Glass 3 ki protection 108 megapixel plus 8 plus 2 plus 2 gi camera mari na maningda aduga selfie gi damakta 16 megapixel gi selfie camera piriba loinana stereo speaker amadi 5000 mAh ki battery loinana 33 watt ki fast charging na chimba yauriba phone amani hairiba phone series sigi manungda Redmi Note 11 Pro 11 Pro Max na chingba phone singsu yamna thuba matamda bharatda uba panglagani haina panari hairiba phone sing asida chaurakna Super AMOLED ki display 120Hz ki screen refresh rate HDR10 700 nits ki brightness oiba display amadi MediaTek Dimensity 920 5G processor na chingba yaurakani haina panari hairiba phone asida 108 megapixel 8 plus 2 megapixel gi triple camera na maningda aduga selfie camera gi damakta 16 megapixel gi selfie camera yaurakpa yai haina panari loinana stereo speaker Corning Gorilla Glass 5 ki protection amadi hairiba phone asi 5G oiba phone phone asida 5160 mAh ki battery amadi 67 watt ki fast charging loinana hairiba charger asina 100% asi 43 minute ki manungda charge tawba ngami haina claim tawri loinana hairiba phone asi mangjona China da launch tawkraba phone amani hairiba series asigi manung chaliba Redmi Note 11 Pro Max su Snapdragon 778 5G processor ga loinana 5G support tawba phone ama oina soidana maki launch tawragani haina panari loinana 5100 mAh ki battery amadi 67 watt ki charger loinana 108 megapixel ki camera na chingba yaurakpa yai haina panari hairiba series asigi manung channa Redmi Note 11T su bharatta mangjona launch tawkraba amadi mayam ukraba phone amani hairiba series asigi walhawriba Redmi Note 11 Pro amadi 11 Pro Max soidamaki bharatta athuba matamda uba fanglagani amadi hairiba series asigi manung channa Redmi Note 11 Pro Plus su bharatta launch tawraba yai haina panariba phone singi manungda amani loinana mamang chatta pangjikriba Redmi Note 11 amadi 11s ki su 5G ki oiba variant sing soidamaki launch tawraba yai haina pan masining asigi Redmi Note 11 series ki matangda tentakna semjaba video asibu miyang tabiriba singna video asibu like to sinbiramu channel asibu subscribe tawdriba singna su channel asibu subscribe to sanbiramu amadi channel asibu support tawbibo oina video sing asibu su share tawbiyo ngasigi oinadi video si matang asida losinjage mayamna haibirakpa anouba video kya aloinana mathangi video amada puduna laksage amadi mathangda amuk thengnarasi
ngasi gi oinadi video asi matang asida losinjari tungda anouba video amada amuk thengnarsi matam adu phawgi damaktadi mayam punamaktage kainabagi athang nijari.